ngarang numit yungba matung pung ani tawa matamdagi Manipur pumbada numit 8 nigi lockdown ga loinana curfew lauthokraba matungda ngasi ayuktagi hauna Imphal gi maru oiba lambi singda essential service natana atopa gari macha amadi achoba sing chathok sasin tawba kaya thengnare police ki maikai degi akanba section thaurang lokhat khibaga loinana thamliba curfew asibu maram chadana thugaiba lambida gari kaya thogdorakpa sing detain tawki maram chadana thoglakpa myoi singdi lengakna lauthokkhibagi matung inna makhoi gi mathakta fine kaya thian naba Manipur police amadi traffic police ki maikai degi thabak lokhatkrai Manipur ki district singda lairiba VDF kayana makoina lengakta maram chaba demand sing fangdri fauba khulai thadoktuna amadi pen down tawduna sangsilakhiba khongjangda Technopol District VDF Welfare Association nasu ngasi more da leiba VDF personnel singna khongjang sangsinkrai tungan ba placar singda VDF ki demand fangdri fauba khongfam haloi VDF una chananaugum obiu amadi regularization and police constable amagi chada humfutara manga tolo pibiu haina thaba wahi sing asigi placar sing paiduna protest chathaki More da sungarang nungthildagi chatharakhiba Manipur pumbada lockdown na more da khuntak lansirei more police na mafam kayada ngak senduna lambi thoglakpa miyoi sing face mask haptaba sing action lakhanaba yengsinkhrai amadi more kaithilda hidak langthak fanghaliba pharmacy bank sing natana atopa makhal khudimaki dukan hotel amadi pofam fambi sing famhankhidrei COVID-19 gi akanba laichat leptana sandorakliba sigi matangda section thaurang lokhatpoina lamjingba hospital gi marketing senariba L Rajib na luchingduna staff nursing ga loinana ngasi TOMTV gi hauzik frontline da thabak tawriba staff singi COVID-19 dagi ngak thokpa ngamnaba thermal screening gi thabak TOMTV gi office chathakrai hairiba khongthang asida lamjingba hospital gi staff nurse anina assist tawduna staff khudimakta thermal screening tawbada natana COVID-19 dagi matau karamna section na leigadagi haibigi matangda awareness kaya supi World Environment Day palan thauramga mari lainana Divisional Forest Officer Bisnupur amadi Leimapopam Government Public High School anina puna kusamnaduna school asigi campus ta uchara thabagi thauram ama ngasi pangthokrai Haigri Thaibong Mayofa Leihau Yongchak Udhambal Karpur Samba Wang Hainau yauna hidak kanaba amadi uhai panba u makhal kaya yauna uchara chanirom school gi campus ki akoibada thakhi Sagol Sem Just Foundation Wangoi Bazar Managing Trustee S. Achobana Laikhidraba Mahaki Apokpi Sagol Sem Kelly Gimingda Handakta Council na Lauba Class 12 Hours ta Ahum Shuba Position Takrabi Iro Maizrao Makha Laikai da Laibi Biziata Yumnamda Selgi Mana Oina Lupa Lising Taramanga Momento Loinana COVID-19 Lanchang Asida Changdraba Yadraba Face Masks Hand Wash Hand Sanitizer Sing Mateng Pangkrai Haukiba pung kunmari ki manung asida India da ahanbo oina nongmada miyoi lising kunmapan coronavirus dagi fagalakrai center ki maikai dagi hauzi fawbada India ki miyoi lak taret lising marifuni thoi chatru ka taret laina asda ki fagalakhiba galoinana fagalakhiba ki changcha da humfumdoi 10.9 oikrai Health Ministry ki maikai dagi haukiba pung kunmari asigi manungda miyoi lising nifu manga ga chatre ka kun COVID-19 positive oiba thengnakrai masiga tharaga hauzi fawbada positive oiba migi masing lak 12 lising 19 Chatruka kuntra mga sukrai